Ngasisu mahosagumna mayamgidamakta nungairaba pungawari ama puduna lakjari. Wari asigi mamingna Somdun amasung Hangoi. Thaina mamangaida lukrabi amagi Somdun kauba machanupa ama leirami. Mahak matam ayambada chuktaba naidaba thabak marang kaina leitaba matam khudingmakta nungaiba amasung ayingba khatna chainaba yaudana leiba mafam ama soidana leiramgani haina khalami. Adugumba mafam aduda chatlunabagidamakta mamada acha thak khara sembiyu hairami. Masagi wadu tabada mamana machanupabu khongdagi kok phawba yenglaga hairaklami. Imagi ibungo adugumba mafam adudi Prithivida leiba haunade. Wadu tabada Somdundu ningba kairami. Prithivida asigumba mafam ase. Prithivida asigumba mafam ase phanglaroidra haiduna ayuk nungthil chuppa khandunata leirami. Mamana phana hairabasu asigumba mafam amadi soidana leiramgani haina thajarami. Mahakna adugumba mafam ado thiruge haina mabukningda chap yungna khalami. Mahakna mama uhandana chanaba khara sem sarami. Chanabasing adu puraga mahakna chatkadaba lambida lochinduna thamlami. Nongalamdaida mahakna yum thadoktuna laklami. Mahak salloiba yumbu amagi yumda thunglare. Yumbuduna mangonda chana thaknaba yaurabadi khara piyu. Mangonda sallaba achauba ama pige hairami. Mahakna pakhum amata piramdana yumdo thadoktuna laklami. Mahakna atopa khungang amada amuk thunglami. Mafam aduda sagol mapu amana mangonda chanaba thaknaba khara piyu haibada yadaduna chatlami. Mahakna mathang asum lakpada chatluba khudingmak awa ana nangba leita laira ngakta thengnarami. Mahakna thong landuna khungang amada laklami. Mafam aduda nupa ama phamduna leiba urami. Nupaduna mabu kauraduna hairami. Nangi thanga singjanga leirabadi purau. Thang phengnaba nungsida nangi thangdo phengbige. Mafam adugi misingdo thangta singjangna chingba phengbagi thabak taurami. Madudagi phanglakpa khusumal aduna makhoigi chara nongkhanarami. Mafam asida leiba ayamba misingdi thabak kanna sunarami. Mahakna nungdu yenglaga khalami. Nung asi aigi oiba phangjarabadi numit chuppa migi thang singjangna chingba phengduna sel tanba yagani. Asi khaladuna mahakna porakpa chana thaknaba kharado nupada piduna nungduga onarami. Somdunna mayum thadoktuna satkiba numitudagi mamadudi wakhal nungaytabaga chara henbaga masado anaba oirami. Magi seba taubiningai kanamata leiramde. Hainingba pumnamak mangkhirami. Hakchangda asok apan nangbadagidi wakhal nungaytabasina henna panggal sontahalami. Nongma mahakna phamungda hiptuna leiringai machanupa Somdun laklami. Machanupana halakpada manguraba mani amuk hana phangbagum asuki matik haraurami. Mahakna machada sor phawba hondaba makai wahang kaya marum hanglami. Machanupaduna nung adu mamada utladuna masi thiba chatlubani haina khumlami. Nung adu ubada mamado saurami. Mahakna nung ado machanupada langsilami. Nung aduna machanupagi makhuda palami. Makhududagi hangoi ama thoraklami. Mamado kiraduna hatlo haina laurami. Somdunna hangoidu hatlagi haiduna nungdu paikhalakpada hangoiduna hairaklami. Aibu hatkanu, aibu hatkanu. Aibu hatlabadi nahak awaba nanggani. Aidi mafamsida nahaki mateng pangba lakpani. Hangoina wa ado hairakpadagi hatki hain thangatluba nungdo paiduna chamamnana leirami. Mamadusu hangoina wa nganglakpaduda chingnaba ama poklami. Mahakna khalami. Masi asengba hangoi oiramloi. Lai amana hangoigi mawong lauba natraga karigumba lai oiramgadra. Fattaba lai soidana oiramgani. Masi khanbadagi mahakna machanupada hangoi ado hatanaba hairami. Hangoi adunadi chatkidrabanina makhoiga laiminaba tarami. Nongma hangoiduna Sondumgi mamada hairami. Numit ninidang aikhoi atopa mafam amada nachanupaga loinana chatlukige. Nachagidamakta karimata nungsa thiganu aihakna phananaba singani. Ahal oirabi mamadugi mafamdadi numit ninidang macha unaroidabadu awaba ama oirami. Hangoidugi wadu tabada Somdundi sangaknarami adubu numitudagi hauna mahakna hangoibu khangnung nungsiba ama poklami.
ꯅꯨꯃꯤꯠ ꯈꯔ ꯃꯍꯥꯛꯅ ꯍꯪꯉꯣꯏꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯃꯃꯥ ꯐꯥꯎꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯁꯨꯞꯅꯇꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯅ ꯌꯦꯔꯨꯝ ꯃꯀꯨꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯌꯦꯔꯨꯝ ꯃꯀꯨꯗ ꯊꯣꯡꯕ ꯆꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯆꯥꯕ ꯍꯦꯟꯗꯣꯛꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯍꯪꯉꯣꯏꯗꯨꯅ ꯁꯣꯟꯗꯨꯝꯗ ꯃꯤꯉꯣꯟꯗ ꯅꯥꯄꯜ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯪꯉꯣꯏꯗꯨꯅ ꯁꯣꯟꯗꯨꯝꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯈꯨꯡꯒꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯌꯦꯡ ꯆꯥꯛꯂꯦꯟ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯟꯖꯔꯤ, ꯃꯁꯤꯗ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯥꯔꯇꯣꯟ ꯇꯧꯔꯨ꯫ ꯑꯩꯅ ꯆꯥꯅꯅꯕ ꯁꯥ ꯉꯥ ꯃꯅꯥ ꯃꯁꯤꯡ ꯂꯣꯏꯅꯃꯛ ꯁꯤꯟ ꯂꯥꯡꯒꯅꯤ"꯫ ꯁꯣꯟꯗꯨꯝꯅ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖꯅꯕ ꯆꯥꯛꯂꯦꯟ ꯑꯁꯦ ꯁꯤꯜꯂꯤꯕꯅꯣ? ꯍꯪꯂꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯅꯤ? ꯆꯥꯛꯂꯦꯟꯁꯤ ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯖꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯜꯂꯛꯄ ꯌꯥꯏ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ, ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ"꯫ ꯍꯪꯉꯣꯏꯅ ꯆꯤꯡ-ꯂꯦꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯣꯟꯗꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯠꯄ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅꯗꯤ ꯐꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤ ꯈꯔꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥꯃꯆꯥꯁꯤꯅ ꯆꯥꯛ ꯄꯤꯖꯒꯗꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯐꯥꯎꯕ ꯂꯩꯖꯗꯦ, ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯆꯥꯛ ꯄꯤꯖꯒꯗꯧꯔꯤꯕꯅꯣ"꯫ ꯈꯔ ꯑꯃꯅ ꯈꯨꯝꯂꯛꯏ, "ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯄꯤꯖꯕꯒꯦ ꯍꯥꯏꯕꯗꯣ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯅ ꯆꯥꯛ ꯄꯤꯖꯕꯒꯤ ꯃꯔꯝꯗꯨꯗꯤ ꯈꯪꯂꯝꯗꯦ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯁꯣꯟꯗꯨꯝꯗ ꯌꯦꯔꯨꯝ ꯃꯀꯨꯒꯤ ꯄꯥꯇ꯭ꯔ ꯃꯔꯤꯗ ꯆꯥꯛ, ꯁꯥ ꯉꯥ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯍꯥꯞꯇꯨꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡ ꯌꯦꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯌꯦꯔꯨꯝ ꯃꯀꯨꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯉꯛꯂꯝꯃꯤ꯫ ꯈꯔꯅ ꯅꯣꯛꯂꯝꯃꯤ, ꯈꯔ ꯑꯃꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯟꯗꯨꯝꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯂꯨꯛ ꯂꯥ ꯊꯥꯗꯨꯅ ꯌꯦꯔꯨꯝ ꯃꯀꯨꯒꯤ ꯄꯥꯇ꯭ꯔꯁꯤꯡꯗꯨꯗꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡꯗꯣ ꯌꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯁꯣꯟꯗꯨꯝꯅ ꯌꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨ, ꯏꯆꯜ ꯏꯆꯦ ꯄꯨꯝꯅꯃꯛ, ꯉꯁꯤ ꯑꯩꯍꯥꯛꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯦ ꯄꯨꯟꯅ ꯎꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯌꯥꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯊꯦꯜ ꯄꯤꯖꯕ ꯉꯝꯖꯗꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ"꯫ ꯃꯌꯥꯝꯗꯣ ꯆꯥꯕꯗ ꯄꯨꯛꯅꯤꯡ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯕꯒꯤ ꯃꯇꯝ ꯂꯩꯔꯝꯗꯦ꯫ ꯃꯌꯥꯝ ꯌꯦꯟꯕ ꯂꯣꯏꯈ꯭ꯔꯕ ꯐꯥꯎꯕ ꯌꯦꯔꯨꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯡꯗꯣ ꯃꯌꯦꯡ ꯇꯥꯗꯅ ꯂꯩꯕꯗꯨꯗ ꯃꯌꯥꯝꯗꯣ ꯉꯛꯂꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯨꯡꯒꯪꯒꯤ ꯑꯍꯜ ꯑꯃꯅ ꯑꯉꯛꯄ ꯊꯧꯗꯧꯗꯨꯗ ꯁꯣꯟꯗꯨꯝꯗ ꯍꯪꯂꯝꯃꯤ, "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯏꯁꯣꯔꯒꯤ ꯁꯥꯌꯣꯜ ꯑꯃꯔꯥ? ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯑꯍꯤꯡꯕ ꯃꯤꯅꯗꯤ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯦ ꯇꯧꯕ ꯉꯝꯂꯣꯏ"꯫ ꯁꯣꯟꯗꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯂꯥꯏ ꯅꯠꯇꯦ, ꯅꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯩꯅ ꯂꯥꯏ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯑꯅꯥ ꯃꯔꯛꯁꯤꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯔꯣꯏ꯫ ꯑꯩ ꯂꯥꯏꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ"꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯨꯟꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕꯗ ꯍꯪꯉꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯝꯗꯨꯟ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯟ, ꯁꯒꯣꯜ ꯑꯃꯗꯤ ꯃꯔꯟ ꯃꯊꯨꯝ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯁꯣꯝꯗꯨꯟꯗ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯒꯤ 8ꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯌꯪꯃꯨ ꯂꯥꯏꯖꯝꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯨꯟꯅꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯒꯦ? ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ"꯫ ꯁꯣꯝꯗꯨꯟꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯗꯨꯗ ꯀꯤꯔꯗꯨꯅ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯍꯪꯉꯣꯏꯅ ꯁꯣꯝꯗꯨꯟꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯀꯤ ꯀꯣꯅꯨꯡꯗ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯨꯟꯕꯨ ꯃꯐꯝ ꯑꯃꯗ ꯊꯅꯝꯂꯒ ꯅꯨꯡꯁꯥ ꯃꯉꯥꯜꯒꯤ ꯗꯣꯂꯥꯏ ꯑꯃ ꯇꯣꯡꯗꯨꯅ ꯍꯪꯉꯣꯏꯅ ꯅꯨꯃꯤꯠꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯁꯤꯔꯤ ꯊꯥꯛ ꯑꯃꯒꯤ ꯃꯈꯥꯗ ꯃꯁꯥꯗꯣ ꯂꯣꯠꯁꯤꯜꯂꯗꯨꯅ ꯌꯣꯡꯃꯨ ꯂꯥꯏꯖꯝ ꯍꯥꯏꯅ 3ꯂꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯃꯤꯠꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯀꯧꯔꯗꯨꯅ ꯀꯅꯥꯅꯣ ꯌꯦꯡꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯜꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯟꯅꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯑꯃꯨꯛꯀ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯑꯅꯤꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯊꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤ ꯌꯣꯡꯃꯨ ꯂꯥꯏꯖꯝꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯒ ꯍꯪꯉꯣꯏꯗꯣ ꯃꯉꯣꯟ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯂꯁꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ"꯫ ꯃꯗꯨ ꯇꯥꯕꯗ ꯌꯣꯡꯃꯨ ꯂꯥꯏꯖꯝꯅ ꯁꯥꯎꯔꯝꯅꯅ ꯈꯨꯝꯃꯛꯏ, "ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯍꯪꯉꯣꯏꯒ ꯂꯨꯍꯣꯡꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯍꯪꯉꯣꯏꯒꯤ ꯀꯥꯡꯕꯨꯗ ꯅꯃꯧ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯌꯣꯡꯃꯨ ꯂꯥꯏꯖꯝꯅ ꯂꯨꯍꯣꯡꯕ ꯌꯥꯗꯕꯗꯒꯤ ꯍꯪꯉꯣꯏꯗꯣ ꯀꯞꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯗꯨꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯅꯣꯡꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯨꯔꯛꯈꯤꯕꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯏꯆꯥꯎꯗꯨꯅ ꯑꯋꯥꯕ ꯅꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯣꯡꯃꯨ ꯂꯥꯏꯖꯝꯗꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯗꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯃꯤꯁꯤꯡꯁꯦ ꯑꯋꯥꯕ ꯁꯣꯏꯗꯅ ꯅꯪꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯞꯇꯨ ꯃꯍꯥꯛꯅ ꯄꯨꯔꯒꯅꯤ꯫ ꯑꯁꯤ ꯈꯟꯕꯗꯒꯤ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯣ ꯀꯞꯄ ꯇꯣꯛꯂꯝꯃꯤ꯫ ꯀꯞꯄ ꯍꯦꯛ ꯇꯣꯛꯄꯒ ꯅꯣꯡꯗꯣ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯍꯧꯁꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯣꯡꯃꯨ ꯂꯥꯏꯖꯝꯗꯨ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛ ꯍꯣꯡꯂꯗꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯣ ꯈꯣꯡꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯠꯃꯟꯈꯤꯕꯅ ꯅꯨꯃꯤꯠ ꯐꯥꯎꯕ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯣꯅꯨꯡ ꯑꯗꯨ ꯐꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯅꯤꯛꯍꯜꯂꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯣꯡꯃꯨ ꯂꯥꯏꯖꯝꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯂꯗꯨꯅ ꯍꯪꯉꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯥꯟꯅꯒꯤꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯌꯣꯡꯃꯨ ꯂꯥꯏꯖꯝꯅ ꯍꯪꯉꯣꯏꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯍꯪꯉꯣꯏꯕꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯛꯇ꯭ꯔꯤꯕꯗꯤ ꯀꯔꯤꯅꯣ? ꯉꯁꯤꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨ ꯅꯍꯥꯛꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯔꯝꯗꯣ"꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯌꯣꯡꯃꯨ ꯂꯥꯏꯖꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯔꯒ ꯃꯁꯥ ꯐꯕ ꯅꯍꯥ ꯑꯃꯗ ꯂꯨꯍꯣꯡꯂꯒꯦ꯫ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯤ꯫ ꯅꯨꯃꯤꯠꯅ ꯍꯪꯉꯣꯏꯕꯨ ꯃꯨꯟꯅ ꯈꯪꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯪꯉꯣꯏ ꯑꯁꯤꯅ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯔꯒꯒꯤ ꯂꯝꯗꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯈꯤꯕꯗ ꯇꯧꯗꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯍꯪꯉꯣꯏꯅ ꯁꯣꯝꯗꯨꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯊꯥꯗꯣꯛꯂꯝꯕꯗꯨꯗ ꯁꯣꯝꯗꯨꯟꯅ ꯃꯕꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯋꯥꯒꯤ ꯐꯃꯨꯡ ꯑꯗꯣ ꯁꯅꯥꯒꯤ ꯐꯃꯨꯡ ꯑꯍꯥꯏꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯤꯖꯣꯜ ꯐꯖꯅ ꯁꯦꯠꯂꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯨꯟꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯪꯉꯣꯏꯗꯨꯒꯤ ꯁꯛꯇꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯍꯥꯟꯅꯒꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯪꯉꯣꯏꯗꯨꯅ ꯁꯣꯝꯗꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯁꯣꯝꯗꯨꯟꯒꯤ ꯃꯁꯥ ꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯎꯔꯒ ꯁꯣꯝꯗꯨꯟꯁꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯅꯕ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯍꯪꯉꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯄꯨꯜ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯪꯉꯣꯏꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯍꯤꯡꯂꯛꯂꯤꯕꯅꯤ꯫ ꯌꯣꯡꯃꯨ ꯂꯥꯏꯖꯝꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯌꯣꯡꯃꯨ ꯂꯥꯏꯖꯝ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯃꯗꯒꯤ ꯁꯣꯝꯗꯨꯟꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯂꯨꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯁꯤꯒꯗꯕ ꯃꯇꯝꯗꯒꯤ ꯆꯍꯤ 4 ꯁꯥꯡꯗꯣꯛꯍꯜꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯈꯨꯗ ꯅꯨꯡꯗꯨꯅ ꯊꯨꯝꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯥꯛꯄ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ
ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯦ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯅꯈꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯅꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯪꯉꯣꯏꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯈꯤꯔꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯁꯣꯝꯗꯨꯟꯅ ꯈꯪꯂꯝꯃꯤ ꯖꯒꯠꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯣꯏꯅꯤꯡꯕ ꯃꯑꯣꯡ ꯑꯣꯏ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯠꯇꯅ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯍꯥꯛꯄꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯁꯣꯝꯗꯨꯟꯒꯤ ꯏꯃꯨꯡ ꯍꯪꯉꯣꯏꯒꯤ ꯃꯇꯦꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ